ngasi numida wairam phongkiba tungan manipuri sifungsing amasung thokiba thawdo wathoksingdagi maruibi I pausing myamna thamjagi hanbada panam pausi digi lokusaraga gin haokip kaubu nupa amana Meetei Nupi amabu ex ki Khuthangda Lanna paothokrakhre Pinky luang kaubi Meetei Nupi amagi luhongmada sijinakiba akiyamogi polamsing Imphal gi game village da leiba dukan amadagi hurankiba polamsing ini haina gin haokip kauba nupa amana social media ex ta thadorakpa world amada Lanna sandorakhre post adu gin haokip hairiba miyeshin sijinaba account dagi thagalakhibani Pinky luang da maki cousin thopasingna thangjanami ki ayukta ex ta link ama tharki hairiba link adu sangdunu yenglubada Pinky luwangi luhongba numita namkiba photo yawba post ama thinaki social media ex ta thagalakiba photo adugi caption da Meetei Nupi asina luhongbada sijinariba akiyamogi polamsing asi game village ta leiba store amadagi hurankiba polamsing na haina gin haokipna Lanna sandorakpadagi mahak angak phauki hiramasi gi matangna Pinky luwangna phongdokibada gin haokip hairiba miyesigi account ma ki luhongbagi photo sijinaduna Lanna pauthokpagi thawong asi tasengna online harassment amadi intimidation gi case amani magna thagalagliba post aduda huralakpa polamsing Meetei gi luhongmada sijinaki haina pali thawong asi masakhaktagi khanba atopada adugi matik akaiba pibini post asina Meetei community gi ming sijinaduna furup masel gi marakta nungsinadana sinbagi mathakta maha ki arun athuki oibising susui magna hai case asiga mari lainana cyber crime police ka pau phaunare post asida sijinariba photo asi chahi anirongi mamangda namkiba photo ni mag masa kumja english nganiga kunga mathoigi February ki taraga mari luhongki adubu online bu Lanna sijinariba miyesina phongdoraklibana luhongbugi thoramadu chahi asigi me thagi matungna pangthokpani haina pali post asi muthatkinaba gin haokipte ex ki Khuthangna pau phaukhre amadi police ta su contact tokre Mana makha taraduna luhongba haibisidi yamna personal oiba tharama mani furup amadi attack tawna bohona bada nupi amagi luhongbagi photo sijinari basi criminal ni gin haokipna pairiba account adu deactivate tawkhibadagi zaman koki kauba miyoy aman sijinaba account yauna ate top account khara dusi ex ta photo si thagalama thenaki tungda zaman haokip ka ex ta pau phaunaduna post asi muthatkinaba haijakibaga loinana case asigi matana cyber crime report awba lekre Makoina athupa matamde investigation chatharaglagani haibasu khangan ki hairenasu paushtu makhatana phongdorakli atopa paw madana relief camp de leiriba angang singi thoram pangthokre ngasi thengnariba awabsi tung koina thengnagadaba nati aikhoi lingjel manana manglomda sangsiminasi Rasmohon Me ahumdigi horakiba irangna maram oiraga Imphal gi tuan mafamsingda hangdokliba relief campsingda sangjafam lauduna leiriba sahi ahumdigi nipan phawbada leiba angangsinggi oiba thoram ama GP Women's College ki Central Hall da pangthokre GP Women College amadi Social Welfare Department anigi miyeng makhada GP Women's College ki Home Science Department Mother Care Children's Hospital and Research Center Imphal ga punna kusamnaraga pangthokiba thoramadda DMU gi BC Professor N Rasmohon GP Women College ki Principal amadi DMU gi School of Social Science ki Dean Professor Tampasana Rajkumari DM College of Science ki Principal loinana DMU gi School of Science ki Dean Professor M Bhubaneswari amadi Mother Care Hospital and Research Center Sagolwangi Chairman cum Managing Director Dr. Kumantim Ratan Kumar Namathangshina Chief Guest President amadi Guest of Honor sing oina saryaki Thoram gi manungsana souvenir amasu phongki Thoram ga mari lainana DMU gi BC Professor N Rasmohon hai miyoebi gi wakhalon asi hongdok hongjinai awaba kaya marum thengnarabasu nungaiba mi khukharana horakliba angangsingbu positive oiba lambi da puba sangi ngasi aikoina nangliba awaba siting tung koina thengnagadaba nate aikoi punamak amat oina punsinduna lingjel manana manglomda sangsinminasi ngasi angang singidamak pangthokliba thoramasina makhoigi nungaibada saruk yare henasu Rasmohon phongtoki thoramasiga mari lainana GP Women's College ki Principal Tampasana Rajkumari nai Home Science Department angang singidamak program ama sinbasi pukningda apen pui College asigi indoor hall dasu Home Science Department gi mahiruy sing angang singidamak sem saba tuan ba item sing utuna puning sing kibaga loinana lai yekpagi thoram ama su pangtoki
ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯥꯗꯔ ꯀꯦꯌꯔ ꯆꯤꯜꯗ꯭ꯔꯦꯟꯁ ꯍꯣꯁꯄꯤꯇꯥꯜꯅ ꯑꯉꯥꯡꯁꯤꯡ ꯍꯦꯜꯊ ꯆꯦꯛꯑꯞ ꯇꯧꯗꯨꯅ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯅꯥꯠ ꯌꯣꯛꯈꯠꯂꯨꯞꯀꯤ ꯑꯅꯤꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯂꯦꯕꯁꯇ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤꯒꯤ ꯄꯟꯗꯨꯞ ꯍꯥꯞꯅꯕ ꯇꯛꯁꯤꯜꯂꯒꯅꯤ꯫ ꯏꯅꯥꯠ ꯌꯣꯛꯈꯠꯂꯨꯞꯀꯤ ꯑꯅꯤꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯈꯣꯡꯃꯟ ꯑꯣꯀ꯭ꯔꯝ ꯁꯨꯊꯦꯛꯇ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯀ꯭ꯔꯝ ꯃꯪꯂꯦꯝ, ꯏꯅꯥꯠ ꯌꯣꯛꯈꯠꯂꯨꯞ EYLꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯈ꯭ꯔꯝꯕꯝ ꯄꯤꯕꯥꯔꯦꯟ ꯈꯨꯃꯟ ꯑꯃꯗꯤ ꯎꯃꯪꯂꯥꯏ ꯂꯩꯐꯝꯂꯦꯟ ꯌꯣꯛꯈꯠꯂꯨꯞ ꯎꯜꯌꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯟꯖꯝ ꯑꯋꯥꯡꯕ ꯑꯉꯣꯝ ꯁꯔꯨꯛ ꯌꯥꯈꯤ꯫ EYLꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯏꯅꯥꯠ ꯌꯣꯛꯈꯠꯂꯤꯕ ꯑꯃꯁꯨꯡ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯏꯔꯩꯕꯥꯛꯀꯤ ꯉꯝꯈꯩ ꯉꯥꯛꯄꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ EYLꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯈ꯭ꯔꯝꯕꯝ ꯄꯤꯕꯥꯔꯦꯜ ꯈꯨꯃꯟꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯔꯣꯜꯁꯤꯡ ꯊꯝꯈꯤ꯫ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯂꯦꯕꯁꯇ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤꯒꯤ ꯄꯟꯗꯨꯞ ꯍꯥꯞꯅꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯇꯛꯁꯤꯟꯃꯤꯟꯅꯕ, ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯇꯝꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯞꯍꯟꯕ, ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ, ꯏꯅꯥꯠ, ꯍꯧꯔꯛꯂꯣꯟ, ꯂꯩꯁꯦꯝꯂꯣꯟ, ꯈꯨꯟꯅꯥꯏꯂꯣꯟ ꯀꯌꯥ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯍꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤ ꯀꯝꯄꯜꯁꯔꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯇꯝꯅꯔꯤ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕ, ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯍꯧꯔꯛꯂꯣꯟ, ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯛꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯁꯛꯇꯝ ꯌꯣꯛꯈꯠꯂꯕ ꯈꯪꯖꯔꯕ ꯃꯇꯝꯗ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯏꯪ ꯇꯞꯄ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯏꯅꯥꯠ ꯌꯣꯛꯈꯠꯂꯨꯞꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯁꯛꯇꯝ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯂꯦꯞꯇꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤ ꯒ꯭ꯔꯨꯞ MPGꯒꯤ 5ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯁꯔꯨꯛꯇꯒꯤ ꯈꯖꯤꯛꯇꯪ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯗꯣꯛꯇꯔ ꯂꯦꯅꯤꯟ ꯀꯔꯥꯝ ꯆꯥꯎꯕ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯁꯔꯨꯛꯇꯒꯤ ꯈꯖꯤꯛꯇꯪ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯀꯌా ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯣꯡꯊꯣꯔꯛꯂꯤ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯔꯤꯝꯁꯀꯤ HOD ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ RK ꯂꯦꯅꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ ꯑꯣꯜꯋꯦꯖ ꯂꯨꯛ ꯐꯣꯔꯋꯥꯔꯗ ꯍꯥꯏꯕ ꯃꯣꯇꯣꯗ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯒ꯭ꯔꯨꯞꯀꯤ 5ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯂꯦꯅꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯈꯝ ꯊꯦꯡꯅ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯛꯀꯗꯕ ꯑꯐꯕ ꯅꯍꯥ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅꯔꯝꯕꯗꯨ ꯉꯁꯤꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯂꯛꯄ ꯑꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯍꯣꯡꯕ ꯈꯔꯗꯪ ꯇꯧꯔꯝꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯡꯁꯤꯜꯂꯨꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯇꯤꯡ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯋꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯑꯔꯩꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯉꯁꯤꯒꯤ ꯅꯍꯥꯁꯤꯡ ꯎꯠꯂꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ MGPꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ MGPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯤꯇꯜ ꯁꯔꯃꯤ ꯀꯣꯡꯒ꯭ꯔꯦꯂꯥꯠꯄꯝꯅ ꯊꯧꯔꯝ ꯃꯄꯨ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯙꯅꯦꯁꯣꯔ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯔ ꯏꯟ ꯆꯤꯐ ꯋꯥꯡꯈꯦꯝꯆꯥ ꯁꯝꯖꯥꯏꯅ ꯊꯧꯔꯝꯒꯤ ꯑꯇꯣꯞꯄ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯏꯐ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯌꯥꯗ 38ꯔꯛ ꯁꯨꯕ ꯌꯥꯗꯨꯅ ꯏ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯈꯨꯠꯁꯤꯟꯅꯗꯨꯅ ꯑꯃꯗꯤ MPGꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯅꯧꯅ ꯌꯥꯎꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ MPGꯒꯤ ꯋꯥꯜ ꯀꯦꯂꯦꯟꯗꯔ ꯑꯃꯗꯤ MPGꯅ ꯂꯤꯡꯈꯠꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯂꯧꯔꯛꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄ ꯆꯦꯐꯣꯡ ꯑꯃꯁꯨ ꯔꯤꯂꯤꯞ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ DFO ꯔꯥꯃꯦꯁꯣꯔꯒꯤ ꯃꯍꯨꯠꯇ
Dinesh Silabri Thanga Wang Student Welfare Association amadi ngami sing akan makhongjang sangsingani senja thumja tawduna ngehak leitana lainga ki official sing sindokpa maramna leibak miyamgi kudong saba kya mangale haina Bisnupur district ki manungsana leiba Thanga Wang Student Welfare Association ki president Tongbram Zitiana phongdokre wafam sing asi major khulda leiba Manipur Press Cup ta leiba pawgi mitpum mada Tongbram Zitiana pawmising da phongdokhibani magna makhatana hai Bisnupur district asi sada hundra ngami na yamani Masjid District Fisheries Office DFO oina thaupuri ba elangba Rameshwar sindoknaba mari lainaba department na sirol ama thokliba asi ngami sing yaningde elangba Rameshwar na tha tarulom DFO gi phampurak pa asi ngami singi sakha thorangi thabakya paiketno lakli maru oina loktak ta farm tawraga leiriba ngami singi namang apumba thum sengdokpagi thabaka na paikhatlingai sera asida tha asigi taraka tare transfer order thulakpa haibase lenga gi asoba asoiba mani ke Dinesh DFO elangba Rameshwar ki mutsinba Bisnupur district ki ngami singna sunga yaba ngamlak mamang no su ke Dinesh DFO oina puringai de ngami singi damak lengang na senthang pinaba scheme PMMSY gi senpham na senja thumja torambagi dama fisheries minister wakatuna transfer tawkhibani karigumba elangba Rameshwar ki muhutta ke Dinesh bu DFO oina thaupu halaglabadi Thanga Wang Student Welfare Association loina ngami singna makal makha kya gi akan makhongjang sangsilagani haikena su pau sida makhatana supalakli losilak poina ngasi kanglaipa ki mera news ki editorial myam na thamjaramge ireiba amadi myam gi damakta kathokpa amadi lauksinba miyoi kana kana no haiba masak khanglakpa saitere khuntak gi matuna Manipur miyam na khwaidi awaba matam haiba handaki sai sinawai Seisigi me ahum dagi Chuchampur epicenter oiduna horakiba kanglup anigi sathirab irang asina maramoiduna miyoi kya gi punsi longkhre miyoi kya ma thiba khangdana leire yum lising manga gi mathakta mai thadoktuna mangan khibadagi tongan tongan relief camp singda miyoi lising khumpu ena sangjapum loduna leire masigi mathada kukizo militant singna Manipur gi apun ba saktam thugaiduna separate administration tan bagi khongjang su hanma leitana sangslakli oiriba phiba masida barat laingak na Manipur da thokliba kangluk irang asi loisinanaba tawpham thokpa thabak amata paikhatana kuma yengbagum yengduna lairi Manipur laingak na su aduki matik pangdabagi saklon lawduna irang asi barat laingak ka watana duna loisinanaba honaba ngamdre leibak irang marakta leibak ningbagi mingda aranba upai sejinaduna lantum tasin khomjinanaba honabada thawai yawba mirai hat kaya masu thulaktuna leibak miyamgi singlida Tongjai thaduna isukpa yorakle lebak miyamna asuk warba matam asida masagi oijaba tanaba honaba maraibak ningba saba miyoi kyana irang asi lusinba pamdabugum tawri masigi maramdi irang mara asida aikhoigi senda lambi ama sauna phangba sina aikhoigi di nungaiba haibadu oibugum tawri maduna haujukti maraibak Manipur kannanaba Manipur lengana lokpam tokpa thaudang adu laudabadagi maraibak Manipur kannabagi damakta lanpham mangjil thana songthoktuna lanthengnabadagi lamdamasigi pari mamom kaya thawana pontapikre masida aikhoigi lengak loisingi mari mata amadi imung manunggi miyoy amata yaudri aduga relief camp da awaba khangduna leiriba miyoy lising khumphura masigi damakta kathokpana mang thaduna mating pangba miyoy kya amasa songthorakli Maduna lebak ki luraba tanpham asida masagi oijaba tanba lebak ningba saba miyoina kana kana no Manipur gi damakta leijaba sing kathokpa miyoi singna kana kana no haibadu haujik mayek singna khanglakle awaba taraba miyoi singna mating panglaga penjaba manaba khunai ma lingba pamjaba miyoi singsu lebak ki waraba matam asida mayek singna khanglakle yamna nungai tribidi haujik lebak miyamna aduki matik waraba Manipur thugaina bo honaragli asida lebak ningba saba miyoi kyana lebak mayam nungsibigi mingda lebak miyam gi damakta thadarakpa senpham kaya suran thabigi saklon lawduna haidatnaba lawnaba hotnare haibigi wapam ama lebak miyamna phongna ngangnaba tarakliba sini maramasina lebak miyambu lalon pot oina lawduna lalonnaba hotnariba kathokpa haibadu sugya yawdraba miyoi singasi asumbana aranbapu maithiba piba ngambagum lebak miyamna masak khangdokna hotnaba chungmani loinana haujik thokliba leibaki sathirab irang asi Manipur lengana loisinanaba hotnaba ngamdribano haibadu leibak miyam nangduna Manipur lengak ta taksinduna asoba parama tambiba sumgani hainisu editorial sina makhatarakli aduga haujik oinadi miyam pau si matang ase loisinjarage masu miyam puna no update ngamina sainasu channel sigi makerigi miyang mafamda makhatana thamjari